United Youth of Hero ki Maikei dagi Manipur gi Praja Section khwai kodimagi mafamda thamjaningwa wafamdi haukiba megi tang ahum dagi satharaiba lansina awaba saithing kya nanglaba singi wari adum aikoi tanari adubo sigumna awaba kya sing sidagi nathaira kansida amukso imungi tongan tongan leita lairabagi awaba kya gi maraksida mama mapa oibasingna sigumlaba imung pubu honabada awaba kya mayokneringi cheraksida mama mapa na pikliba angang asiba taibang pan sidagi koi hundok piramdana mathangkhak leijabasida koina United Youth of Hero na magi awahaba imung sigi amati leigidaba renedigi apokpe baba amadi mamagi anigi mafam na soi koi thamoi sengna nungaitaba phongdokchari anina langthopirumbe icharupa se sigi koina ngam mati United of Youth of Hero na mateng pangmu laksabani koi youth na ngam mateng pangmu laksabani icharupa Meeting tabiri sing khwai khodemakpu ahanmaktada PK channel photamina sikhamina si channel asina taram nokseri amadi ikoknono khurumjari ngasi miyamdu khudol tamjanabagi damak pudunu laksari ba video asi mausa thagasaba video dagi khara adumak thaidoksari haraga hoi mausa dodum adumak sigumba video si kharabudi thagasakre ngasi miyamdu khudol tamjagadariba video asi United Youth of Hero haiduna Hairok Leriba Jut Singi Oiba WhatsApp group ama semduna tongan ba mafam kaya da satuna awaba taraba kaya da ngasi fawba WhatsApp group asida yauriba member singi angamba contribution tawnare haraga magi ngamba kaya puthokna duna mafam kaya da mating pangduna lakpagi manung channa yamna pukning nungsiningai ama oiraba Thawal district ki Hairok Kendra gi manung channa leiba Hairok Patuk Maning Lekai hariba mafam asida haukiba sahi khragi mamangda laikhidraba mayengbam Manisor amadi handakta karigumba khudong chiba thodo amadagi laikhidraba Manisor gi loinabi mayengbam ongbi Sumila Devi makhoi anigi naitom oina poksaba machanipa mayengbam Renedi Chahi Ramathoi hariba angang asida mama mapana nauno hundopiramlaba macha sigi awabada mateng khajitang su oinaba haiduna United Youth of Hero na mateng khra angamba mateng khra group asidi yauriba member singi angamba contribution khra ka tawnare haraga sigumlaba liba angang asida mama mapana nauna do piram laba amadi mama mapaga nauna kainaraba macha asina mahaki lai su tamba amadi mahaki hingbada khudong tiba kya nangliba thengnariba sida khachitang orsu mateng pangnabagi dama haiduna United Youth of Hero na mateng pangbagi video do miyamda khudol tamjage karigidamak hariba video si mayamda khudol tamjaribano haibu taragadi ngasi iramdam Manipur sida tangdu litadaba amadi haukiba Chahigi megi tang ahum dagi deptuna adumak chathariba hujik chathariba aduga ngarang makso iramdam Hairok chiga thangnana leriba kunda lan kayama amukka makha chatharakpa sigumba kaya sigi awaba kaya gi cheraksida mama mapana chumna hingningi matamda fawbuda awaba kaya mayoknariba masa khakna lehoba matam sidi karam torongani habigi waklon sida Manipur da leriba Praja Section khwai khodimakna United Youth of Hero na miyamda pibiningliba paujel asi ngasigi video sida adumak thamjari miyamna su sigumlaba awa ana taraba singi marak sida mama mapa kainaraba macha sibu mahaki tungi punsida khajitang aikoi mayam amatoina mateng khragra angam mateng pangmina si habiki wakalon do United Youth of Hero na ngasi miyamda puduna laksariba video duga channel sigi maikaidagi amadi United Youth of Manipur gi maikaidagi wafam amatanga thamjauge madudi United Youth of Manipur na Renedi da haki
ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯆꯪꯁꯤꯡ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯥꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯄꯣꯠꯁꯛ ꯈꯔ ꯂꯩꯕ ꯆꯠꯄ ꯃꯇꯝꯗ ꯋꯥꯡꯖꯤꯡ ꯕꯖꯥꯔꯗ ꯐꯤꯔꯣꯟꯒꯤ ꯗꯨꯀꯥꯟ ꯐꯝꯕꯤꯔꯝꯕꯤ ꯇꯦꯟꯊꯥꯗꯒꯤ ꯅꯣꯡꯊꯣꯡꯕꯝ ꯃꯅꯣꯔꯃꯥ ꯃꯍꯥꯛꯅ ꯔꯦꯅꯦꯗꯤꯒꯤ ꯋꯥꯔꯤ ꯇꯥꯔꯕ ꯃꯇꯝꯗ ꯔꯦꯅꯦꯗꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯑꯥꯔꯖꯦꯟꯇꯤꯅꯥꯒꯤ ꯖꯔꯁꯤ ꯑꯃꯗꯤ ꯍꯥꯄꯦꯜ ꯃꯍꯥꯛꯀꯤ ꯁꯥꯟꯅꯕꯗ ꯁꯦꯠꯆꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯇꯥꯔꯕ ꯃꯇꯝꯗ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯈꯤ꯫ ngasi akhona mateng pangba lakcharisi akhoi mayengmam Renedy magi ipagi mingna Manisor 2016 da laibak thiba thodok amadagi leikidre akhoi marupse aduga andak 2024 gi date 30 da magi loinabi laibak thiba thodok amadi mark so leikidre dubu imung moi anina langthopirumbe icharupa se sige khoina ngam mateng United of Youth of Hairokna mateng pangba laksabani khoi youth na ngam mateng pangba laksabani icharupa sige ngasi akhona lejariba mafam asi Thawaan district ki Hairok Part 2 maning rekai Hairok Part 2 laimem hainu khangnariba mafam asida United Youth of Hairok na khoi thomi singa loinana mafam sida lakchabani ngasi lakchariba mafam sida mapung oiba maramdi tasengna hanak haukiba mamangi sahi kayadagi hauna khoi sida leibiba chanipa mayengam Renedy mahaki apokpa amadi apokpi animakse asi laibak thiba thodok khradagi khoi phai khudimok po thado amduna tayong pansi thado amduna sakre aduga pikliba angang sikhak hundok piram bana maram oraga ngasi khoi irakta tinun leiriba isa sigidamakta United Youth of Hairok na ngamjaba kharatang oraso khoi mateng pangsi haduna mamang thaktagi hongna United Youth of Hairok na tongan ba awaba taraba kya dai khoi mafam chatuna khoi thomi singdagi angam khara khaigatnaraga mateng pangduna lakpagi manung channa sigunaba pikliba angang asina mahagi mahi masing tamba amadi chana thaknabada khajitang oraso mateng pangnabagi haibagi wakhlonda khoi United Youth of Hairok ki thomi singa loina ngasi pikliba isa sida ngamjaba khara khudon tamba lakchabani ngasi gi lakchaba siga mari lenana thamjaning leba wafamdi United Youth of Hairok ki maikaidagi Manipur gi praja section khwai kodimagi mafamda thamjaning wa wafamdi haukiba megi tang ahumdagi chathara'iba lansina awaba saitheng kya nanglaba singi wari adum aikhoi tanari adubo sigumna awaba kya singsidagi nathayra kansida amukso imungi tongan leita lairabagi awaba kya gi maraksida mama mapa oibasingna sigumlaba imung pubu honabada awaba kya mayokneringi cheraksida mama mapa na pikliba angang asiba taibang pansidagi koi hundok piramdana mathangkhak leijabasida koina United Youth of Hairok na magi awahaba imungsigi amadi leigidaba Renedy gi apokpe baba amadi mamagi anigi mafamna soi koi thamoi sengna nungaitaba phongdokchari ngasigi lakpasigi tanja laujaraga aduna praja section khwai khudimana so pikliba angang sigi Renedy Hairok Part 2 maning lekai laimem darekta leiba mayengbam Renedy gi mahaki laila su tambada amadi mahaki awaba so ekoi mayamna mateng pangbiu haiba wafam se United Youth of Hairok ki maikaidagi upload tawje sina loiba nate makha tam su lakni ko ana dum da ka le ko mayam le ko